NATO gi chipna Finland amasung Sweden alliance asida Thuna Yaoba Yagani Haikhre. North Atlantic Treaty Organization NATO da yaunanaba Finland amasung Sweden na tharakiba application sing Scandinavian laibak sing asina pambagi matungina thuna process tawgani haina military alliance asigi Secretary General Jens Stoltenberg na phongdokre. Sagolsel numita Brussels ta laiba European Parliament da paumi singda Stoltenberg na haiki madudi karigumba makhoina apply tawnaba lepa tarabadi Finland amasung Sweden laibak ani asi NATO da taramna okane. Finland amasung Sweden asi aikhoi ga khwaidagi naksinaba partner singme. Finland amasung Sweden animagna matam sangna military non-alignment gi policy ama chatuna lakhe. Soviet Union kaikhreba matungda NATO na laibak ani asibu alliance sida yahonaba honakibasing mai pakidavane. Tawigumbasung Russia Ukraine gi conflict lakpasida laibak ani gi firepta ahongba laktuna Ukraine da khulai amasung ammunition pisin ke NATO gi Secretary General asina Haikhre madudi makhoi gi armed forces sing NATO gi standard sanai amasung NATO forcing da interoperable oi haibasi aikhoi khange. Aikhoi punna train tawi aikhoi punna exercise tawi amasung aikhoi na tongan ba mission sing amasung operation sing da Finland amasung Sweden da punna thabak tawminakhre. Laibak ani na alliance sida yauna na ba apply tawrakpa yaba mad amadi makhoi na thangai sengna organization asigi members sing oirakpa yaba matam gi laibak ani gi security gi wafam su mahak na pankhe. Hiram masigi matang da mahak na haiki madudi NATO na arrangement kaya thiduna Finland amasung Sweden da khudong sadaba matam thohandana bahonagane. Laibak ani mak Russia ga yumthangnana laibana Russia Ukraine conflict hokibadagi laibak ani asi NATO gi members sing oina ba apply torokpa yai haibagi wafam asi khanaduna lakpane. Finland na Russia ga kilometer 1,400 nifu sangba share tawribane. Finland amasung Sweden na NATO da yaurokpa yabagi matangda hangbada Russian President Vladimir Putin gi press secretary oiriba Dmitry Peskov na tha asigi anganbada paumi sing da haiki madudi Finland amasung Sweden bu alliance asida yahunba yauna NATO na makata na expansion torokpa tarabadi Europe ki security da akaiba lakpa yai. Kremlin gi spokesman asina makata na haiki madudi alliance asima lan gidamakta maya thongna phenglaba khulai amane. Masi malemda maratapa amadi tangtaba phibam lakhannabagi pandam da semkiba alliance ama natte. Alliance asi makata na saukthorokpana European continent da ahenba security pibagi wafam lairoi. Ukraine Russia lan thingba ngamdabagi damak Guterres na Security Council bu chaikhre. Russia na kipki mayokta changsilagliba lanjang asibu thingba natraga lebhanba ngamdabagi damakta UN Secretary General Antonio Guterres na member taragamanga laiba Security Council bu chai thangkhre. Kipki khongchatta Ukraine ki capital asida laidiba UN ship na Ukrainian President Volodymyr Zelensky ga punna pangthokiba press conference amada Ukraine gi lan asiga mari lainana UN Security Council bu chaikhibane. BBC gi report matungina sagolsen numiki numidangda kipta pangthokiba press conference aduda yumsa kaisagi numidangda Ukraine da thunglakiba Guterres na haiki madude aihakna yamna mayek sengna haire madude Security Council na araiba power pumnamak sizinaduna lan asibu thingba natraga lebhanba ngamdre. Moscow gi khongchat loiraba matungda kipta thunglakiba Guterres na makhata na haiki madude Council na Ukraine gi lan thingba natraga lebhanba ngamdaba si ningba kaininga gi achouba machak amane. Haukiba February 13 da Russia na landaba haukibadagi Security Council na lan adugi matangda khongthang amata laukhatpa ngamkhidabagi damak council asibu mamangda chaikraba Zelensky da Secretary General asina haiki madude ayakna mafam asida laklibasi President nangonda amadi Ukraine gi miyamda aikhoi lan lebhananaba hotnaba leploi haibasi khanghanabagi damaktane. BBC na Guterres ki warol palladuna hai Ukraine da UN gi staff member 1,100 na chinjak sel amadi atai mateng kaya pibagi thabak sing chathari wari sanabadu da Zelensky na haiki madude Mariupol dagi micham miyam hondoknabagi damakta Ukraine na khudakta negotiation chathanabagi damak sem saduna lai amade hiram asigi matangda UN na mateng panglakani haina kip na thajaba thamle. Russia na kaihaurakpadagi thokliba food crisis occupier sing na Ukrainian singbu namduna halakliba sing amasung Ukraine da humanitarian mateng hena mathau tarakliba sigi matangda su makhoina khanaki haiba wafam su mahakna phongdokhe. Aroibada tabiriba pumnamakpu thagatjari.